ꯑꯩꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯠꯊꯒꯗꯕꯁꯦ NRC ꯑꯞꯗꯦꯠ ꯇꯧꯕ ꯑꯗꯨꯒ ꯁꯨ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯔꯨꯑꯣꯏꯕ ꯏꯝꯄꯣꯔꯇꯦꯟ ꯑꯦꯖꯦꯟꯗꯥꯁꯦ ꯑꯩꯈꯣꯏ ꯅꯦꯇꯤꯚ ꯄꯤꯄꯜꯁ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯈꯪꯍꯟꯖꯔꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯟ-ꯏꯅꯥꯎ ꯅꯥꯒꯥ ꯃꯌꯥꯝ ꯏꯆꯤꯟ-ꯏꯅꯥꯎ ꯃꯩꯇꯩ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯈꯪꯍꯟꯖꯕꯅꯤ 6 ꯑꯩꯈꯣꯏꯒꯤ ꯁꯤꯔꯣꯏ ꯍꯣꯜ ꯍꯣꯇꯦꯜ ꯏꯝꯐꯥꯜ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯁꯣꯁꯤꯡ ꯃꯩꯇꯩꯒꯤ ꯁꯣꯁꯤꯡ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜꯁꯤꯡ ꯁ꯭ꯀꯣꯂꯥꯔꯁꯤꯡ ꯑꯦꯀꯥꯗꯦꯃꯤꯁꯤꯌꯟꯁꯤꯡ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯤꯐꯝ ꯑꯃ ꯐꯝꯃꯤꯟꯅꯔꯦ ꯍꯥꯏꯔꯀꯥꯟꯗ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯍꯣꯝꯋꯥꯔꯛ ꯇꯧꯔꯛꯄ ꯅꯦꯇꯤꯚ ꯄꯤꯄꯜꯁ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯃꯩꯇꯩꯒ ꯅꯥꯒꯥ ꯄꯨꯟꯅ ꯀꯃꯤꯇꯤ ꯑꯃ ꯂꯩꯔꯒ ꯑꯁꯤꯒꯤ ꯑꯝꯕ꯭ꯔꯦꯂꯥꯗ ꯄꯤꯁꯐꯨꯜ ꯀꯣꯑꯦꯛꯁꯤꯁꯇꯦꯟꯁꯇ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕ ꯌꯥꯅꯤꯡꯉꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯑꯦꯛꯁꯇꯔꯅꯦꯜꯒꯤ ꯊ꯭ꯔꯦꯠ ꯂꯩꯔꯤꯕ ꯃꯌꯥꯝ ꯗꯤꯐꯦꯟꯁ ꯇꯧꯕ ꯌꯥꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ ꯂꯝ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯏꯆꯤꯟ-ꯏꯅꯥꯎ ꯃꯩꯇꯩꯒ ꯅꯥꯒꯥ ꯄꯨꯟꯅ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯗ ꯊꯕꯛ ꯇꯧꯔꯒ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝ ꯏꯁꯨ ꯄ꯭ꯔꯦꯖꯦꯟ ꯀ꯭ꯔꯥꯏꯁꯤꯁ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕ ꯉꯝꯅꯅꯤꯡꯉꯥꯏꯒꯤ ꯉꯥꯛꯊꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯇꯝ ꯀꯨꯏꯅ ꯍꯣꯠꯅꯔꯒ ꯂꯥꯛꯄ ꯑꯁꯦ ꯉꯁꯤ ꯖꯣꯏꯟꯂꯤ ꯃꯩꯇꯩꯒ ꯅꯥꯒꯥꯒ ꯄꯨꯜꯂꯒ ꯅꯦꯇꯤꯚ ꯄꯤꯄꯜꯁ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ NPCM ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏ ꯉꯁꯤ ꯃꯌꯥꯝꯅ ꯗꯤꯀ꯭ꯂꯥꯔ ꯇꯧꯈ꯭ꯔꯦ ꯉꯁꯤꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯑꯩꯈꯣꯏ ꯅꯦꯇꯤꯚ ꯄꯤꯄꯜꯁ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯗꯤꯀ꯭ꯂꯥꯔ ꯇꯧꯔꯕꯅꯤ ꯃꯁꯤꯒꯤ ꯅꯦꯇꯤꯚ ꯄꯤꯄꯜ ꯀꯃꯤꯇꯤꯁꯦ ꯄꯨꯔꯛꯅꯤꯡꯉꯥꯏ ꯍꯣꯠꯅꯕꯗ ꯊꯥ 2ꯒꯤ 3ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯇꯥꯟꯅꯕ ꯌꯥꯕ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯂꯤꯗꯔꯁꯤꯡ ꯑꯦꯄꯦꯛꯁ ꯕꯣꯗꯤꯁꯤꯡꯗ ꯇꯥꯟꯅꯔꯦ ꯍꯥꯏꯔꯀꯥꯟꯗ ꯅꯥꯒꯥꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯗꯨꯒ ꯃꯩꯇꯩꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯇꯥꯟꯅꯔꯀꯥꯟꯗ ꯀꯟꯁꯦꯟꯁꯁ ꯑꯣꯏꯅ ꯌꯥꯕꯤꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯔꯤꯀꯣꯃꯦꯟ ꯇꯧꯕꯤꯕ ꯀꯥꯟꯗ ꯏꯟꯗꯣꯔꯁ ꯇꯧꯕꯤꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯦꯚꯔꯦꯜ ꯇꯥꯏꯝꯁ ꯀ꯭ꯂꯣꯖ ꯗꯣꯔ ꯃꯤꯇꯤꯡꯗꯨ ꯇꯧꯔꯦ ꯍꯥꯏꯔꯀꯥꯟꯗ ꯉꯁꯤ ꯖꯣꯏꯟꯂꯤ ꯃꯩꯇꯩꯒ ꯅꯥꯒꯥ ꯂꯤꯗꯔꯁꯤꯡ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯗꯦꯠ 21ꯗ ꯁꯤꯒꯤ ꯁꯦꯝ ꯄ꯭लेꯁꯇ ꯐꯝꯈ꯭ꯔꯦ ꯉꯁꯤꯅ ꯑꯅꯤꯁꯨꯕ ꯑꯩꯈꯣꯏ ꯃꯤꯐꯝ ꯑꯃ ꯐꯝꯂꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯛꯄꯤꯕ ꯔꯤꯄ꯭ꯔꯦꯖꯦꯟꯇꯦꯇꯤꯚ ꯃꯦꯝꯕꯔꯁ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ CSO ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯛꯁꯟꯗꯒꯤ ꯂꯥꯛꯑꯒ ꯄꯨꯟꯅ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯐꯝꯃꯤꯟꯅꯔꯦ ꯍꯥꯏꯔꯀꯥꯟꯗ ꯅꯦꯇꯤꯚ ꯄꯤꯄꯜꯁ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯉꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯗ ꯃꯁꯤ ꯑꯅꯧꯕ ꯁꯥꯐꯣꯡꯂꯕꯅꯤ ꯆꯠꯊꯔꯕꯅꯤ ꯂꯩꯔꯕꯅꯤ ꯐꯣꯝ ꯇꯧꯔꯒ ꯑꯩꯈꯣꯏ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯈꯣꯡꯖꯪ ꯆꯪꯁꯜꯂꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ-ꯏꯅꯥꯎ ꯃꯦꯗꯤꯌꯥ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯗꯤꯀ꯭ꯂꯥꯔ ꯇꯧꯅꯤꯡꯕꯅꯤ ꯉꯁꯤ ꯗꯤꯀ꯭ꯂꯥꯔ ꯇꯧꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯅ ꯄꯣꯏꯟꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯏꯔꯒ ꯊꯝꯃꯦ ꯃꯁꯤ ꯃꯦꯗꯤꯌꯥ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯑꯃ ꯑꯗꯨꯝ ꯄꯤꯖꯒꯦ ꯑꯗꯨꯅ ꯅꯦꯇꯤꯚ ꯄꯤꯄꯜꯁ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯄꯤꯡ ꯑꯋꯔ ꯐ꯭ꯌꯨꯆꯔ ꯄ꯭ꯔꯣꯇꯦꯛꯇꯤꯡ ꯑꯋꯔ ꯄꯤꯄꯜ ꯍꯥꯏꯕꯒꯤ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯀꯟꯁꯦꯞ ꯑꯣꯏꯔꯒ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯆꯠꯊꯒꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯖꯣꯏꯟ ꯀꯃꯤꯇꯤ ꯍꯥꯏꯕ ꯇꯥꯔꯦ ꯂꯤꯗꯔꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯅ ꯊꯝꯕ ꯑꯃ ꯃꯌꯥꯝꯗꯁꯨ ꯂꯧꯊꯣꯛꯆꯅꯤꯡꯉꯦ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯅꯦꯇꯤꯚ ꯄꯤꯄꯜꯒꯤ ꯀꯟꯚꯦꯟꯁꯟ ꯑꯃ ꯄꯥꯡꯊꯣꯛꯂꯦ ꯍꯥꯏꯔꯀꯥꯟꯗ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯊꯕꯛ ꯃꯌꯥꯝ ꯆꯠꯊꯒꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯅꯦꯇꯤꯚ ꯄꯤꯄꯜ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯅ ꯃꯔꯨꯑꯣꯏꯅ ꯆꯠꯊꯒꯗꯕ ꯍꯤꯔꯝ ꯊꯕꯛ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ NRC ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯁꯨ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯕ ꯑꯍꯨꯝꯁꯨꯕꯗ ꯑꯁꯥꯝ ꯔꯥꯏꯐꯜ ꯔꯤꯃꯨꯚ ꯇꯧꯕ ꯍꯥꯏꯕꯁे ꯑꯩꯈꯣꯏ ꯃꯁꯤꯗ ꯄꯥꯟꯗꯝ ꯊꯝꯂꯤ ꯑꯗꯨꯅ ꯉꯁꯤ ꯅꯦꯇꯤꯚ ꯄꯤꯄꯜ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯅꯥꯒꯥ ꯂꯤꯗꯔꯁꯤꯡ ꯃꯩꯇꯩ ꯂꯤꯗꯔꯁꯤꯡ ꯄꯨꯟꯅ ꯖꯣꯏꯟꯂꯤ ꯐꯣꯝ ꯇꯧꯔꯒ ꯉꯁꯤꯗꯒꯤ ꯆꯠꯊꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯔꯩꯆꯥꯁꯤꯡ ꯅꯦꯇꯤꯚ ꯄꯤꯄꯜꯁꯤꯡ ꯌꯦꯜꯍꯧꯃꯤꯁꯤꯡ ꯄꯨꯝꯅꯃꯛꯅ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯕꯤꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯠꯊꯒꯗꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯕ ꯉꯝꯅꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯉꯁꯤ ꯃꯁꯤꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯕ ꯑꯃ ꯑꯣꯏꯅ ꯅꯦꯇꯤꯚ ꯄꯤꯄꯜꯁ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯟ ꯕꯤꯍꯥꯐꯇ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯕꯅꯤ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯆꯠꯊꯒꯗꯕꯁꯦ NRC ꯑꯞꯗꯦꯠ ꯇꯧꯕ ꯑꯗꯨꯒ ꯁꯨ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯔꯨꯑꯣꯏꯕ ꯏꯝꯄꯣꯔꯇꯦꯟ ꯑꯦꯖꯦꯟꯗꯥꯁꯦ ꯑꯩꯈꯣꯏ ꯅꯦꯇꯤꯚ ꯄꯤꯄꯜꯁ ꯀꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯈꯪꯍꯟꯖꯔꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯤꯟ-ꯏꯅꯥꯎ ꯅꯥꯒꯥ ꯃꯌꯥꯝ ꯏꯆꯤꯟ-ꯏꯅꯥꯎ ꯃꯩꯇꯩ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ
mayam da khanghan jambani aduga aigi right the leba oja Devan former president akhoi amuko mana khoi native people committee Manipur gi co-convener ama oina laijari aduga ngasi mayam na madu nominate tawre khandokre aduga akhoi aigi left the library ba Dr. L Homei mahakna native people committee Manipur gi co-convener ama oina mayam na ngasi khanbi khre aduga mayam na aibu convener oibio haina mayam na khanbi bagi huji aina convener oijari convener ama oina ngasi thamjaning base Manipur da external gi threat mayam laire habase akhoi moi loina magna khangrabo potni example ama oina handak choro namli wangli da thokli sigi lengme gi area da kidnap tawba huji phaba release tawdri sigumba issue mayam laiba kanda akhoi Manipur gi sigi lam gi mapu aduga first settler oina lakpa ichino maite naga sing asina punsalaga khoi Manipur gi chokhat thorangi khangde aduga akhoi gi leiriba lamdam asigi mi singda mapangi threat na ki hanba mayam leiriba disturb kaya piriba awaba pir punna makse akhoi punna punsale haira kanda ngakthoppa ngamna ningagi tamakta masikumba mayam se leader kaya na kok thadaraga akhoi pundaba yade haina honara kanda se so mayam degi support tobiba kanda anirak suba meeting se phamla kanda native people's committee Manipur haibase akhoi sem grabani aduna ngasi official oina ngasi digi akhoi launch tawre ngasi digi chathare haibase ichi no media mayam gi mamangda declare tawjabani amuk repeat tawjage appeal tawjage ngasi digi Manipur da leiminariba ichi no naga punamak aduga ichi no maite punamak sigi native people committee Manipur seda full support tawbio cooperation pbio haibase aina native people committee Manipur lairiba Luchin Puren ahalaman mayamgi on behalf da appeal tawjabani masida akhoi United Naga People Council United Naga Council UNC Manipur nasu endorse fajana tawbi akhoi ge sigumba situation sin compel tabu kanda akhoi pundaba yade masi afaba khonthangni haibase UNC nasu endorse tawbi ba kanda akhoi sumaina pot se success oiba ngambani aduga tampakti chino maite CSO mayam advisor mayam section leiriba mayam nasu loinamak masi recommend tawbiba kanda encourage tawbiba kanda masigi sigumba maite ga naga punna native people's committee Manipur haibase akoina masi hodopok namjabani haibase su mayam da khanghanjabani